Indian की अहन फिल्म हाई फिल्म असना बाफ्ता अवार्ड फंगलप फिल्म से मतंग इंडियन से खंगनदबगुमन तौरी मरमदी मसी फिल्म से बॉलीवुड नत्रग साउथ फिल्म दगी पुथोरप नत्ते इंडिया की नॉर्थ ईस्ट की यामन पिकप स्टेट अमा ओइरिबा मणिपुर दगिनी हाई फिल्म असगी ममिंग न बुंग British Academy of Film and Television Arts BAFTA 2026 ta film asina Best Children amasung Family Film gi awards fangkhre masigi film asina global zain oiriba film Zootopia 2 Lilo and Stitch amasung Arkovo maithi piramkhi bung hairiba si Manipuri nupa macha amada best tabu maming ni loina maitai lon da nam film ne masina India gi first amasung only film oiduni BAFTA award fanglakpasi hairi film asigi story si child point of view da mapungoina best tawone mahakpu pokpa mapabu kongul lektuna machoi tarba family adu reunite tongna hona jabane fazarba film asigi direction amasung writer si Lakshmi Priya Devi na animak oiri sahi kya gi mamang gi global audience ki wakhal da Indian cinema ni hairagadi Bollywood natraga South film industry na represent tawi hana khalle adubu bung hairi film asina di proof tawkre madudi Indian cinema asi tongan ba region relatives amasung identities na semane haibisi maramaduna adomadong gi friends loinariba amasung family sing da yongnaba film asing matang da share tawbiu